ꯃꯌꯥꯝ ꯁꯔꯨꯛ ꯈꯥꯟ ꯃꯥꯟꯕ ꯁꯛꯁꯦ ꯍꯥꯟꯅ ꯎꯠꯂꯦꯀꯣ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯌꯦꯡꯉꯨꯅꯨ ꯁꯛꯁꯦ ꯑꯗꯨꯏ ꯃꯍꯨꯠ ꯁꯤ ꯑꯣꯏꯅ ꯌꯦꯡꯉꯨ ꯁꯤꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯒꯤ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯒꯥꯔꯤꯁꯦ ꯊꯥꯎ ꯌꯥꯎꯗ꯭ꯔꯦꯅ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯥꯞꯄꯅꯦꯕ ꯑꯗꯣ ꯊꯥꯎꯁꯤꯅ ꯇꯥꯡꯕꯅ ꯄꯥꯀꯤꯁꯇꯥꯟꯒꯤ GDPꯗꯩ ꯍꯦꯟꯅ ꯃꯃꯜꯁꯦ ꯍꯥꯏꯒꯠꯈ꯭ꯔꯦꯕ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯜꯂꯦ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯋꯦꯗꯔꯁꯤꯅ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏꯕꯁꯤꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯨꯔꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯌꯨꯝꯗꯒꯤ ꯆꯥꯛꯀ ꯆꯥꯗꯉꯩ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯏꯪꯈ꯭ꯔꯕ ꯋꯦꯗꯔꯁꯦ ꯌꯦꯡꯍꯟꯕꯒꯤꯗꯃꯛ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯅ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ ꯁꯔꯨꯛ ꯈꯥꯟ ꯃꯥꯟꯕ ꯁꯛꯁꯤꯅ ꯍꯩꯇ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯁꯜꯃꯥꯟ ꯈꯥꯟ ꯂꯩ ꯍꯥꯏꯗꯣ ꯑꯗꯨꯅꯤꯅꯦ ꯁꯔꯨꯛ ꯈꯥꯟ ꯁꯜꯃꯥꯟ ꯈꯥꯟ ꯇꯧꯔꯤꯉꯩꯗ ꯁꯣꯝꯗ ꯅꯣꯡ ꯆꯨꯁꯜꯂꯛꯇꯗꯅ ꯆꯣꯠꯂꯦ ꯑꯁꯤꯒꯤ ꯋꯦꯗꯔꯁꯤꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯄꯦꯟ ꯃꯇꯜ ꯑꯃꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯝꯕꯗ ꯃꯌꯥꯝ ꯅꯣꯏꯁꯨ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯃꯇꯝꯗꯣ ꯐꯥꯏꯅꯦꯜꯂꯤ ꯌꯧꯔꯦ ꯅꯣꯡ ꯃꯔꯛꯁꯤꯒ ꯃꯇꯦꯛ ꯂꯥꯛꯇꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯐꯖꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯎꯇꯤ ꯊꯣꯡꯉꯝꯒꯅꯦꯅ ꯍꯔꯥꯎꯅ ꯂꯩꯔꯒ ꯁꯤꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯗꯣꯆꯥꯅ ꯑꯗꯣ ꯆꯥꯔꯦ ꯌꯣꯡꯆꯥꯛ ꯃꯀꯨ ꯃꯥꯟꯕ ꯁꯛꯁꯤꯅ ꯁꯥꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯨꯅꯨ ꯍꯩꯇ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯑꯃꯨꯛ ꯐꯪꯅꯔꯁꯤ